Adom butaram na oksinjay. TV serial da acting gi mateng na mayambu nokhalamba harau halamba nauriba pakhang amana tungda rashtrapati oirakani haiba kanana thajagani. Comedy gi acting kaya tawduna viewers singi thamoi lokiba Vladimir Zelensky masana su thajaramde mahak noma president oirakani. Vladimir Zelensky Ukrain gi haujik ki president ni adubu kaya ni rashtrapati oikigani magi singhasan onthok khradara natraga leibak thadaktuna mahak chen khigadra. Haujik makse magi oina crucial time amani Russia gi khutta leire haibi magi future yamna mak chaw sangdaba masak matau phajaba Zelensky yamna popular oiramba Ukrainian TV actor amani ngasi di magi ruling time asida phajaraba Ukraine su mongpham onkhre mi singna leibak thadoktuna chenakre Ukraine army sing ayo buthak tawanare nanare Ukraine bu Russia gi khutta gi kanna honabada ngasi di Zelensky gi punsida awaba gi tangkak lakle man haikre mabu kanana sumateng pangbidre taseng namaksu awaba tanja sida Zelensky gi kanasu leite Zelensky full time actor amati comedian ni man acting industry da ming chalakpadagi popularity gain oikiduna election lepadagi president oikibani Chahi nipu marita fariba Zelensky na president oiraba phawbadasu atai politician gum bhab taramde mana president oikibadagi Ukraine amadi Russia gi marakta wa yetnaba hunnaba henna haurakhi Zelensky na president oibadagi Ukraine gi samvidhan da leiriba hanagi lobu khara change tawraga European Union amadi NATO da changlagani haina law bahurubani masigi maramasina Russia gi president Putin na Zelensky bu pamdaba hawkibani Ukrainian television gi super hit hero ase America gi wa yarubana onthokna chawraba potum ama makokta nan bataki Zelensky 1978 ki February ki tang kunmanga da matam am ki Soviet Union gi manung chanda leiba iskrimi rih kauba mapam da pokhi haujiksu mana pokhi ba mapam ase Ukraine gi manung chanba city amani Zelensky gi mama pa Jews ni Yahudi ni mana pikningai mama mapa na Mongolia da khud honduna Edinet ko mafam da leiba chatki maramatuna Zelensky su mama mapa ga chatki amasung Mongolia da gi primary education tamlaki masiga loina mahak Ukraine amadi Russia gi language da hainabi tamlaki pakhang pharak labada Ukraine da halaki amasung 1995 ta Cape National Economic University dagi law da tamduna graduate loirakhi masiga loina Zelensky acting bu magi career oina semba pamkirami student oiringai dasu magi wakal acting da chingsili 1997 da performance group quartal 75 KBN gi final da laki 1997 yorakpada Zelensky na comedy quartal 95 ko ba TV production company ama 2003 da hogale magi company asina Ukraine gi network 1+1 TV channel gi damak show sem bahorakhi magi show sing serial sing sem bada Klomoyevsky ko ba senjao pai ba amana finance tawkirami asubna hai de nupa Klomoyevsky asina Zelensky bu sengbang laga president ki election da su lephan ki 2014 ase Zelensky amadi Ukraine ki damak yamna murwai ba chahi ni maramti Ukraine public singna protest tawraktuna Ukraine ki hanagi president oiramba Viktor Yanukovych pu sittagi lauthaki masigi reply da Russia na Crimea da lan tasinduna Crimea loki masigi matam dagi hauna Russia na Donbas da laiba Ukraine ki against chatpa bi singbu khulai pisinduna help to bauki TV serial the president ki role puki ba Zelensky real life the president oibagi timing yosilaki 2019 da Zelensky Ukraine ki president seat ki damak election talepki masida Zelensky matamadu ki rashtrapati Petro Poroshenko bu mai thiba piki masigi election campaign asida Zelensky na laiba ki maruiba issue da wa ngangki de magi acting ki comedy ki type ki photo sing poster sing social media da chaithok lammi mayam ki thamoi loklammi election adu da 70% hena vote phangduna mahak president oikibani adubu magi mai pakpa amadi
राष्ट्रपति की लुहुप अदो तिंखंग की लुहुप ओनख्रे ngasi디 kayani laikhigani president oina Zelensky Ukraine ka masi chaurba question amani